Sugi kem lawkthoku aikhoi protection pami kenep UPF Carter Singh Taigana lusingduna ideng Naga village da khulai paiduna kihan khanghanbagi thawong yaning de haiduna ideng Naga village da Matam kaktaba bandh laokhre khongjang sangsangkhre imung tara marigi miyoi yangkhai nithoi BJP da changlakhre hadi hairo kendra da voter khudimak ama khakta da loina lakpa yana leire haidi hairo kendra da voter khudimak party ama khakta da loina changlakpagi matang ama laklagani haina hairo kendra gi MLA Dr. Thoksum Rade sabna ngarang phungdukhre waphamasi BJP hairo mandal na senduna MLA gi sangai da pangthokhiba kendra sigi Indian National Congress amadi atopa party de gi changlakpa kyabu taramna okpagi warol piraduna phungdukhibane Bharatiya Janata Party ki ideology amadi MLA bu support tawduna ngarang changlakhiba imung tara marigi miyoi yangkhai nithoi makhoi bu BJP hairok mandal amadi MLA na harau tayamna oktuna BJP gi lengyan su yankhe ngarang gi thoramadu da mari lenaba MLA na makha taraduna phongdokhibada afaba oiningba nungaiba santi leiba punsi marial amada lainingba haibasi akhoi punamaki wakhalda phawi adubu karamba matamda phangadage hairagadi akhoi punna amata oina chatminara kada phangani haike punna leiminaragadi akhoi amata oina gani tongan ba lenaragadi macet tagani haike jat manaba manadaba dharma lining manaba manadaba party manadaba aikhoi punama amata oina afaba wakhalunda janminara kanda hairo kendra se saukhalakadabani haina su phongdokhe Manamasing tiktuna yoliba singdagi maram chadaba tax lobiganu haina thamlakhre Manipur miyamda ahongba mamalda manamasing haira kaya phanganaba mapalamdagi tiktuna lalol etik tawriba singdagi maram chadaba tax lobiganu haina Northeast Vegetable Farmers Workers and Traders Welfare Union Manipur na phungdorakle karang Imphal East District ki wangkhai kaithel asangbida leiba naharol sentha kanglup panthoi bisangle da pangthokiba pawmisinga unaba aduda Northeast Vegetable Farmers Workers and Traders Welfare Union Manipur gi Secretary General Oinam Ranjita Hai Northeast Vegetable Farmers Workers and Traders Welfare Union Manipur se Northeast State sing da thengnariba manamasing thariba farmers thabak suriba amasung manamasing singlalon etik tawriba singi oiba apunba lup amane lup asi 2025 ki October 6 da Imphal gi wahengbam lekai da linkhat ki bani haina palladuna Indian Trust Act ki makhada restart tawraba lup asi linkhat ki bagi maroiba pandamde manamasing yonduna hinjariba kayana thengna khudong sadaba kaya ado kokhannabagidamak ne haina palladuna mapandagi pusilakliba insang napi uhai wahai kaya sidagi maram chadana tax loba othok pothogliba singna yonpham leitabagi awaba kaya lamdam asida mayaknari haike Manipur da phangliba manamasing kaya asina mipum khudimaki chaba konadabana maram oidana mapandagi manamasing kaya lamdam asigi miyanda ningthina phanganabagidamak mapandagi manamasing kaya tiktuna gari da haptuna pusilakpada lambi da maram chadana illegal tax kaya khongatliba silabak bani haiba waphamsu mahana phongdokhe mahana hai lambi da transporter singdagi puba thangba ngamdaba illegal tax kya lawriba sina awaba kya mayoknari manamasing karbar tawduna hingnabagi upai oijariba singdagi maram chadaba tax lawbu tawbigano haiba khudong chadaba awaba kya se koknaba lup asina honaba yaba honakhigani lamdamasna leiriba manamasing yoliba kya na sangsilakpa khongjang singda lamdamasna leiriba civil society organization sing amasung mari lenaba miyoi singna mateng pangbiyu haiba wapam thamladuna manamasing yoliba kayana su lup asigi member oiduna matamatangge thengnarakadaba awaba kaya punna mayokminaduna afaba lambida puraknaba honaminasi lengakna piriba scheme kayagi kanabasing phangminasi hawkiba matam kharagi mamangda manamasing haira pusilakpa gari kayana lambida thengnakiba awaba kaya laikhre haba waphamsu mahana phongdokhe Sasinaba E-challan khwaidagi nauba cyber fraud oire haina phongdorakhre traffic police na kaidawida message ki khuthangda payment link thate habisi khangjinminasi haina phongdorakle SMS amasung WhatsApp message singda sasinaba E-challan thaduna inauna financial fraud chatharakle hairaba cyber fraud asigi khuthangda victim amadagi lupa lakh 26.5 phawba bank account tagi mangba laikhre maramaduna traffic police na kaidawida message ki khuthangda payment link thade habisi khangjinba mathau tare Bamakal ki cyber fraud asi karamna sathai haibagi matangda thamlibu wafamde kanagumbana official traffic police ki format ta sending sajinba message ama tharakani hariba message aduda victim adu thajanabagi damak mahaki gari gi number sijinabaga lonana speed violation tawbagi thidoktuna leiba senfam adu athu matamda thido natrabadi license kaklagani hana ki halakani sel thido hananabagi damak payment link ama pirakani hariba missing asina official parivahan portal manba sending sajinba clone web
website ama semgani maduda attacker singna remote control tawba yaba RTO challan APK haina semjin sajinba APK file maming ama utkani sahi asiga chaliba tha asigi January asigi manungda semjin sajinba RTO challan update haina maming thonba APK file asi download tawraba matung Bengaluru dagi sahi humphumari suraba ahal amagi account dagi lupa lakh 26.52 mangkhiba thengnare 2025 ki December kungatareta Dehradun dagi sahi yankhay mari suraba ahal amana fake challan ki file ama WhatsApp ta lakwadagi hangdok lubada mahaki account dagi lupa lakh 3.6 mangkhiba haina report tawri masida natana fake SMS amagi matungda RTO ki officer saduna telephone tawraptuna mahana hairakwa wafam illubada Pune dagi mi ama hawkiba December thada mahaki account dagi lupa lakh 5 mangkhiba haina report tawrakre hairi government ki domain sing khodamoina .government.in singba sina loidaba official portal gi akupa maror yautaba link sing dagi license suspension tawragani khudakta phargani amasung atho matamda sel thidu haibani singba message tharaglabadi madu fraud oigani haina expert singna hairi hiramasiga matangda Meghalaya police ki maikei dagi di SMS email amadi WhatsApp ki khuthangda lakpo message link singda suknam nambigano haina section wa thamkhre Manipur gi oina e-challan system asi official oina 2020 gi September kundagi janaba hawkhibani 2025 ki March tha phawbada traffic fine amasung penalty asi e-challan gi khuthangda janhankre 2025 ki July 13 ta fine thibi gi mong asi POS terminal UPI amasung online portal gi khuthangda tokhonba khodokhibani hari Elon Musk ki Grok chatbot thingba hwkhre hari mathong chadaba amasung masana yadaw maongda phi thongdaba photo kya semduna lana sijinare haiba charge ki damak Elon Musk ki social media platform X ki AI artificial intelligence chatbot Grok Malaysia amasung Indonesia da thinjin khre hari generative AI tool singna yamna manaba picture semba chap manaba makhal amadi text puthokpa sina prithvi simba thungna yamna nungnangba pokhale hanadagi leiraba ngak thoknaba khongthang singna AI gi kuthangda lana sijinariba kaya se thingmusu ngamdre Grok chatbot ase nupi kya bikini natraga mathong huktaba posta puthorakpa tuga agang phawba yawna natai chadaba photo puthorakhi haina kana yani daba phungdorakle Malaysia amasung Indonesia gi regulator singna hanadagi leiriba thingnaba upai singna fake pornographic content sing sandorakpada thingba ngamdre hana phongdokhe phiba masida Indonesia gi sarkarna hana matam kharagi oina Grok thingjin ki aduga matungda Malaysia na su chap manaba action lokhat ki hari nupi masada na tablet chalubani haiba hwkhre nupi thiramlaga khaina kharba masa ama leiraba masagi sahi kolumdo shuraba mioi amana nupi masa ama puraga matam khara mangbaga loinana na tablet chalubani haiba mioi ama police na phagat khibaga loinana court na police custody da remand pikhre mioi adu special court pokso Imphal West ki court ta mioi adu garang singjamai police station ki team amana numit jungba puthoraklaba matungda court na police custody remand pikhibani hari thodo adu ki matangda makhata na thijinba yanaba police custody remand pibinaba wafam court thangkhe state case special PP na court case ase victim orbe nupi masa dugi apokpana pukhalake wakat ki paladuna hawkhiba January 3 ki nungthil pung anirom tabada mahaki sahi doribi masa nupi adu yumdagi thoki mahaki apokpana police ta wakalakpa January 9 phawba masa nupi adu mayumda hanjalakide makhata na nupi masa adu thibi ki thabak sa thabaga loinana mahaki masa nupi adu lekai adu maktadagi masagi sahi kulumdoi suraba nupi kaina khraba masa nupa ama leiraba nupa amana puraga satkre hana khangalaki haiba wafam thamkhe mioi aduga loinana masa nupi bu phangnaba akanamongda thiba humbagi thabak sa thabada khungun liba phangkide amadi nupi masa adubu lotchilaga thamkibagi damak wakalakibane case asiga mari rainana thijinma matamda January 13 da Hairok police station gi manuk chanba salungphamdagi accused ni hariba mioi adu phagatpa ngamkhe amasung nupi masa adu kanba ngamkhe thodo aduga mari rainana thijinba matamda victim oiribi nupi masa aduna hai accused ni hariba mioi asina tongan tongan ba mafam singda puraga mahakuna tabli chatsaphi ki amasung accused ni hariba mioi asinasu nupi masa adu na tabli chatsatki haibadu masana yazaki maramasina poksoge action taru asisu case asida hapsinbani haike special PP na makhata na court thambada accused ni hariba mioi adugi mathakta police custody remand lokthaduna case asigi asengba wafam sing khangdokpa mathau tabana mahakpu numit nipani police custody remand pibina ba haijake court na special PP na thamba wafam tarba matungda amasung case ki record sing yengloba matungda mioi adu January 13 phawba numit nipani gi police custody remand lokthanabugi ayaba piki ade
ꯖꯥꯔꯈꯟꯒꯤ ꯍꯖꯥꯔꯤꯕꯥꯒ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯕꯟꯗꯤ ꯑꯍꯨꯝ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯖꯥꯔꯈꯟꯒꯤ ꯍꯖꯥꯔꯤꯕꯥꯒ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯕꯟꯗꯤ ꯑꯍꯨꯝ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯣꯂꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯐꯥꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯖꯥꯔꯤꯕꯥꯒꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯟꯖꯅꯤ ꯑꯟꯖꯟꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡꯏꯟꯅ ꯕꯟꯗꯤꯁꯤꯡ ꯑꯗꯨ ꯁꯣꯂꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯔꯃꯥꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯦꯛꯀꯣꯟ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 18ꯗ ꯅꯥꯟꯊꯣꯛꯈꯤꯕ ꯕꯟꯗꯤꯁꯤꯡ ꯑꯗꯨ ꯇ꯭ꯔꯥꯟꯖꯤꯠ ꯔꯤꯃꯥꯟꯗ ꯍꯖꯥꯔꯤꯕꯥꯒꯇ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯄꯣꯛꯁꯣꯒꯤ ꯀꯦꯁꯁꯤꯡ ꯄꯨꯟꯁꯤꯒꯤ ꯐꯥꯗꯣꯛ ꯃꯥꯌꯣꯛꯅꯔꯤꯕ ꯕꯟꯗꯤ ꯑꯍꯨꯝ ꯑꯗꯨ ꯗꯤꯁꯦꯝꯕꯔ 18ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯒꯤ ꯋꯥꯔꯗꯀꯤ ꯊꯣꯡꯅꯥꯎ ꯑꯃꯒꯤ ꯌꯣꯠꯀꯤ ꯕꯥꯔꯁꯤꯡ ꯀꯛꯊꯠꯂꯒ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ